Zomi की फ्लैग थेटपा गरी अमना कुकी नुपी अमा थोमदलगा हाटख्रे हाइबा सुरचंद्र जोदोका सेंबोय मैतै की पेज तगी पोस्ट अमखक लखोच्चरगा अहानबो ओइना थमजबनी मखाताना बाइफैना जोमी सपोर्ट तौबदगी कुकी सिंह सावबना मै हौरे कंगाउनरे हाइबो पमथमले कुकी वर्सेस बाइफै जोमी बाइफै सिंह कुकी सिंहबु फजना करेमनख्रे कुकी ना खोइबु इकाइद्रिबो गुड नाइट्स मयाम ngasi कुकी नुपी अनि सीख्रे कुकी नुपी अमना गारीना थोमलंबा जोमी फ्लैग थेटपा गारीना अदुगा अमना मसक खंगदबना हालंबा हाइबा वफम फोंगदोरंगली मखा सथरकपदा एटी की लुचिंग पुरेल कोरोंगांबा खुमन की पेज तगी अहानबा पोस्ट अमखक लौखच्चगे मीगिना मपा मपुना केम थंबिरमद्रसु सुग्लै लेरमद्रसु हाइजिनबनी खंगदे हुरानबनी खंगदे लैनबा होनबा अखोइगिना इपा इपुना थंबिरमबसें मंगन्नबा होनबा हाइबा वफम फोंगदोरले मखाताना मैतैसी पुंचनबदी हैते थुगाइबदी याम है पिक्खरबा तंपाकसिदा तारिबा मैतैसे पुंग अनि फाना गाड़ी थौफम लैबा नते मसिदा अमुक लवाई इम्फालना अमुक खनबा अदुगी खुलदुदी अदुनी अदानी काइना कारेमनबा जिरी मैतै कसार मैतै काइना नोकनबा थुगाइबदी फजना हाई हाइबा वफम थमलकले मखा सतरकपदा एटी जनरल हेडक्वार्टर की PRO रोबिन मंगांग खैरकपंगी पेज तगी पोस्ट अमखक लखोच्चरगा मियामदा थमजगे हंदक एटी की कमांडर मयाम अमना मथंग मथंग इंखोल गरी बंदन थमरकलिबा सिंगसी मागी नुपी की सना सानबदी ओइरमोय लेबाक असि ngakpada tangai fadaba pot chei leinaba oiramgani yolo ichili nausa aikoi noigidi atataini yonba yaba loina yonthoknaro aigisu yam chatkre miyam da khangan daba yam khre lan thum mangkrisi noi aikoi gidi atataini na sirasu nongmatangdi miyam na kappaga lei mana amani katpiramaga chahi olakpadadi napi hauzilaga santhi phajilaga loire lanchi thibong ahau bacharaga chumi lali haidana karem naraga sum yengbagi kangbu amasu lei makhoi suni aikhoina ngakli basi haibo wafam thamlakli makha satharakpada angomcha bimol akoi jamgi page tagi post amakha lokhachage purup masen khana halaga divide and rule bu mateng pangsinbada natchana maitai marakta su singsep thadona mi bu lan ohanaba hauna launchat yautaba wangang sangang ludaba mioi thadokna social media da troll tawhanba aki akhang ponduna mi gi machin menaba nam thanaba honaba pikhraba iramda maduda lawai imphal thawal hairok tawduna machet khaibung tananaba siliba leibak miyam bu chamam nahanba kangkhong chahenba sibu manipur amadi maitai phuruk kananaba tawri haibadura haiba wang hanglakli mapuna sanba miyoi ni haiduna tawriba haibadura mapuna sanba se sectarian politics tawduna manipur thugainaba honariba aikhoida lan tarakliba kangbu dusni mapuna sanba se makhoi khakta natte haibasi लेबाक मियामना खंगबा वानी मखा सथरकपदा मणिपुर की चीफ मिनिस्टर ओइबिरिबा एन बीरेन सिंह की पेज तगी पोस्ट अमा खलखोच्चरगा थमजगे मणिपुर की मरु ओइबा डिस्ट्रिक्ट सिंह अमदि मफम सिंहदा अनौबा सियारपीएफ लैननबा सिक्योरिटी बैरक्स सिंह अयाम्बा सेम साबा लोइसिनख्रे अमदि लैबा हौख्रे हाइबा वफम थमलकले मखा सथरकपदा इदुनिंगथौ हाइरिबा पेज असigi पोस्ट अमा खलखोच्चगे US carrot and stick policy on Myanmar. Carrot and stick policy means offering economic or diplomatic aids the carrots while threatening military action. The stick US Myanmar policy asida yauriba asi resistance force singda carrot pijaba economic amadi diplomatic ki tengbang piraga Myanmar federal structure da democracy hanjanba masigi manungda Rohingya Muslim yauna ethnic minority group singi boysu democracy framework manungda yahonba hona bahaibani yadaba singna amuk stick na kanba haibadi military action tawraga namthaba haibani Myanmar military junta muthatlaga democracy government lahanba haiba asi US की प्राइमरी गोल नि अदुना रेजिस्टेंस फोर्स सेंगी कॉम्बैट कैपेसिटी हेंगतहनबा मॉनेटरी एड्स अमदी ट्रेनिंग पीरी 2024 UB बजट ता US कांग्रेस ना म्यांमार रेजिस्टेंस फोर्स सेंगी तेंगबांग $121 million रुपीस 1013 करोड़ पीरी इंडिया दा संगसिलकलिबा म्यांमार रिफ्यूजी की क्रॉस बॉर्डर प्रोग्राम की $75 million रुपीस 630 करोड़ पीरी Kuki National Army Organization KNA Kharibasi PS Hawkipna Supreme Commander Amadi Founder President Oiduna February 1988 ta Hawdokibani KNO gi M Amadi Objective ti Myanmar Amadi India Manungda Kuki Singi Separate State Administration Lehen Bahaibani KNA na State Government Amadi Center ga su 2008 ta sign tawnaraba matung Myanmar Manungda Kuki gi demand tanba nungaina ba 2010 da Myanmar election lakpadagi KNAB Brahma haitana khaidokibani 2013 dagi Myanmar manung da KNAB gi demand haure adubu
strength yaudabana Myanmar government na tabide KNA chap manai magi area operation khaidoknabagi wani US tagi Myanmar resistance force ki mingta phan yamna chawna lawri India side ta US na handak sahi ki thadarak balupa karor 630 gi manungda tangkai amadi KNA na sijanari bani India government su US policy support tawri India su Myanmar democracy hanjana ba hotna ba yawri KNA hairiba si India amadi US na hauziki oina mercenary armed force oina sijanabani KNAB gi strength chani muk lerambadagi US funding phangbadagi KNAB kadar lising ama hele Myanmar PDF te attest tawraga military junta ki mathakta lan hauri India government ta aikhoina appeal tawgadabadi KNAB mercenary force oina Myanmar manungda sijanabada Manipur da disturb tahonganu violence tahonganu Manipur manungda Kuki singda Keroinistic policy strictly chanhangadabani India government na Kuki singna maitai da lan tarukli basi kudakta lepnaba Kuki singda haigadabani Manipur manungda Kuki si separate administration pibagi wafamadumadi kana amatana yaba ngamloi amadi oithokpa yaroida wafamni haigadabani haibo wafam thamlakli makhaza tarakpada aroi boina hi ai khomba news ariba PSSC gi post kara khak lokotcharaga miyamna thamjage National Highway 37 amadi National Highway 2 da lamdamasi gi tangai fadana nomada sangdraba yadraba pochai puduna lakpa gari chani amadi chamaga marfuga matoi hairiba lambi asida apanma yauduna pusilakre makatana pochai pusilakpada khudongthiba thoktanabagi damak singnangai oiba mafam singda security force na akanba section thorang lokhatki Manipur district puna makta pamdaba thodok thoktanabagi damak sing amasung tamda puna checkpoint chamaga mapan hangduna achat awong sing check tawbagi thabak sathakre haiba wafam thamlakli makhatana collection gi aroibo ina Kuki khulai paiba singi marakta retire Assam Rifles Cadre sing yoksile haina phongdorpagi matung ina thijin humjinaba uripok ningthau khongjam lekaida leiba social workers amadi civil rights activists ningthaujam thanil nangarang Union Home Minister amadi Union Defense Minister da aiba wakat chirol ama pishin grehari wakat chirol asi governor gi kuthang da pibani na Raj Bhavan ki secretary da pishin khibani haiba wafam thamlaga ngasi gide matang asai da loshin jare